ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯏꯕꯤꯅ ꯑꯔꯨꯕꯤꯗ ꯍꯥꯏ, ꯍꯣꯏ ꯕꯦꯝꯃ, ꯅꯪꯅꯦ ꯅꯪ ꯑꯗꯨꯝꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯈꯜꯂꯨ, ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯥꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯅꯠꯇꯅ ꯇꯤꯟꯅꯕ ꯌꯥꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯎꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯃꯃꯤꯠꯁꯤꯡꯗꯣ ꯆꯐꯨ ꯂꯧꯊꯣꯛꯂꯒ ꯑꯁ ꯂꯝꯕꯤꯗꯒ ꯆꯠꯄ ꯇꯜꯂꯕ ꯖꯥꯠꯅꯤꯗ꯫ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯝꯗꯅꯦ ꯑꯩꯗꯤ ꯉꯥꯡꯕꯗꯤ ꯌꯥꯗ꯭ꯔꯕꯅꯦ ꯍꯥꯏꯕ꯫ ꯍꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯋꯥꯁꯤꯅꯤ, ꯏꯁꯥꯕꯨꯅꯦ ꯃꯤꯅ ꯈꯔ ꯎꯁꯤꯠ ꯂꯩꯔꯦ꯫ ꯃꯤꯅ ꯎꯁꯤꯠꯇꯕ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤꯅ ꯂꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅꯒ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯩꯒꯤ ꯏꯀꯨꯜ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯅꯦꯍꯦ, ꯊꯔꯣꯒ ꯋꯥꯔꯤ ꯑꯃ ꯀꯨꯞꯅ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕꯗꯣ ꯍꯦ, ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯩ ꯀꯔꯝꯕ ꯋꯥꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯅꯪꯗꯤ ꯀꯥꯎꯅꯤꯕ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥꯟ ꯍꯥꯏꯅꯈꯤꯕ ꯊꯔꯣꯗ ꯋꯥ ꯈꯔ ꯏꯟꯁꯤꯟꯕ ꯍꯥꯏꯕꯗꯣ꯫ ꯑꯣ ꯈꯪꯉꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯕ ꯊꯔꯣ ꯃꯥꯁꯨ ꯑꯃꯅꯤ꯫ ꯃꯁꯦꯟ ꯆꯦꯟꯐꯦꯡ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯕ꯫ ꯃꯥꯒ ꯃꯥꯟꯅꯕ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯥꯏꯕꯤ, ꯑꯔꯨꯕꯤ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤ꯫ ꯊꯔꯣꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯍꯦꯛ ꯅꯣꯞꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯈ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯈꯨꯂꯩꯀꯥꯏ ꯑꯗꯨ ꯐꯨꯛꯇꯨꯅ ꯄꯨꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯃꯤꯅ ꯈꯖꯤꯛ ꯍꯥꯏꯕꯗ ꯈꯨꯗꯨꯞ 10 ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯕ, ꯃꯤꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯄꯗ ꯃꯔꯣꯟ 100 ꯍꯦꯟꯅ ꯈꯪꯕ ꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯁꯤꯁꯨ ꯄꯨꯜꯂꯤ, ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈ꯭ꯔꯦ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯊꯔꯣꯅ ꯆꯥꯏꯕꯤꯗ ꯍꯥꯏ, ꯏꯆꯦ, ꯅꯪꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯌꯥꯝ ꯄꯟꯈꯤꯕꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯑꯗꯨ ꯍꯪꯒꯦ ꯇꯧꯔꯒ ꯏꯆꯦ ꯑꯔꯨꯕꯤꯅ ꯋꯥ ꯑꯃꯨꯛ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯆꯥꯏꯕꯤꯅ ꯃꯃꯥꯏꯗꯣ ꯈꯔ ꯊꯦꯛꯀꯠꯇꯨꯅ, ꯊꯔꯣ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ, ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏ꯫ ꯏꯁ, ꯑꯩꯗꯤ ꯀꯤꯖꯩꯅꯦ꯫ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯀꯩꯗꯧꯔꯝꯂꯒꯦ? ꯅꯪꯕꯨ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ? ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ, ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯅ꯫ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯂꯣꯏꯔꯦꯍꯦ ꯊꯔꯣ, ꯑꯩꯗꯤ ꯅꯪꯁꯦ ꯐꯅ ꯁꯤꯡꯕꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯊꯔꯣ, ꯅꯪꯗꯤꯅꯦꯁꯦ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯗꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯁꯤꯡꯉꯤꯀꯣ꯫ ꯏꯆꯦ ꯑꯅꯤꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯗꯤ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯇꯥꯔꯣꯏꯌꯦ, ꯅꯪꯗꯤ ꯋꯥꯈꯜ ꯁꯨꯛꯇꯥ ꯇꯥꯔꯣꯏꯌꯦ꯫ ꯍꯩ, ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯈꯔ ꯁꯤꯖꯤꯟꯅꯧ ꯀꯩꯗꯧꯒꯦ? ꯌꯥꯝꯅ ꯁꯤꯡꯕ ꯃꯥꯜꯂꯒ ꯑꯗꯨꯝ ꯄꯪꯕ꯫ ꯊꯔꯣ, ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ꯫ ꯈꯪꯗꯕꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯒ ꯈꯪꯍꯜꯂꯨꯗꯅ ꯏꯆꯦ꯫ ꯗꯣꯛ ꯍꯦꯛ ꯍꯥꯏꯕꯕꯨꯗꯤ ꯌꯥꯕ, ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯠꯇꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯏꯆꯦ ꯑꯅꯤꯕꯨ ꯐꯠꯇꯅ ꯈꯟꯗꯣꯏꯅꯣ? ꯏꯆꯦ, ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ, ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯀꯩꯗꯧꯔꯝꯃꯤꯅꯣꯕ? ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯣꯁꯤ꯫ ꯆꯥꯏꯕꯤꯅ, ꯍꯣ, ꯀꯔꯤꯕꯨ ꯑꯣꯏꯅꯤ? ꯅꯆꯟꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯂꯦꯡꯗꯨꯅꯅꯦ ꯃꯤꯉꯣꯟꯗ ꯄꯥꯎ ꯀꯣꯏ ꯇꯝꯂꯝꯃꯤꯅꯤꯗꯅ꯫ ꯍꯥ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯃꯛꯅꯕꯣ? ꯑꯔꯨꯕꯤꯅ ꯑꯃꯨꯛ, ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝ ꯍꯥꯏꯕꯤꯗꯣ, ꯃꯗꯨꯗꯒ ꯃꯥꯅ ꯅꯪꯁꯦ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ, ꯐꯝꯖꯥ ꯆꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ, ꯀꯔꯤꯅꯣ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔ ꯃꯥꯜꯂꯤꯗ꯫ ꯋꯥꯍꯩꯁꯤ ꯇꯥꯔꯨꯕꯗ ꯊꯔꯣ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯏ꯫ ꯍꯦ, ꯑꯉꯥꯡ ꯉꯈꯥ ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤꯕ ꯁꯥꯔꯤ, ꯈꯪꯉꯣꯏꯗ꯭ꯔꯗꯣꯃ? ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦꯗꯣ ꯊꯔꯣ, ꯃꯅꯦ ꯃꯀꯨꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯄꯥꯝꯒꯤꯅꯦ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯇꯧꯏ, ꯅꯪꯕꯨ ꯏꯅꯝꯃ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤꯌꯦ ꯃꯥꯅ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ, ꯃꯆꯤꯜ ꯑꯗꯣ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯊꯔꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯦ ꯃꯤꯇꯥ ꯑꯃ ꯇꯧꯕꯅꯤꯀꯣ, ꯃꯕꯨꯛꯇ ꯃꯔꯣꯜ ꯌꯥꯝ ꯂꯣꯟꯕꯅꯤ, ꯌꯦꯡꯁꯤꯟꯕ ꯈꯪꯖꯤꯟꯕ ꯌꯥꯝ ꯍꯩꯕꯅꯤ, ꯌꯥꯝ ꯀꯟꯕꯅꯦ꯫ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯌꯦꯡꯁꯤꯟꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗ ꯄꯥꯎ ꯇꯝꯂꯤꯕꯅꯤ, ꯅꯪ ꯃꯁꯤ ꯈꯪꯉꯨꯀꯣ꯫ ꯏꯆꯦ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ, ꯃꯁꯛ ꯑꯗꯣ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ, ꯑꯗꯨꯅ ꯑꯩ ꯃꯥꯒ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯍꯣ, ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯃꯥꯅ ꯂꯧꯔꯒꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ
ꯇꯧꯔꯝꯂꯤ ꯃꯌꯥꯝꯁꯤꯡꯅꯤ ꯏꯕꯦꯝꯃ ꯇꯧꯔꯝꯃꯤꯁꯤꯅꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯍꯥꯜꯂꯤꯗꯣ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯏꯆꯦ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯑꯉꯥꯡ ꯃꯥꯟꯅꯗꯨꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯩꯗꯤ ꯅꯪ ꯈꯪꯂꯤꯕꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗ꯭ꯔꯕꯣꯏ ꯏꯆꯦ ꯑꯩ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯋꯥ ꯑꯃ ꯐꯩꯖꯜꯂꯛꯏ ꯁꯤꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯅꯅꯦꯝ ꯁꯛ ꯐꯖꯕꯤꯁꯦ ꯃꯍꯥꯛꯅ ꯃꯌꯦꯜꯂꯦ ꯃꯍꯥꯛ ꯐꯠꯇꯕ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤꯀꯣ ꯅꯅꯦꯝ ꯑꯁꯦ ꯃꯍꯥꯛ ꯂꯧꯗꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯤꯁꯨ ꯐꯠꯇꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯪꯕꯨ ꯌꯨꯝꯗꯨ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤꯡꯗꯦꯌꯦ ꯃꯆꯥꯅꯨꯄꯥꯗꯨ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯒꯤ ꯋꯥꯅꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯉꯣꯟꯗ ꯀꯥꯡꯊꯣꯛꯂꯨꯔꯒ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕꯤꯃꯨꯛ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯥꯡꯗꯕꯅꯤ ꯏꯆꯦ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯕꯤꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯕꯅꯤ ꯏꯃꯥꯗꯣ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ ꯍꯣ ꯑꯗꯨꯅꯦ ꯁꯣꯏꯗꯅ ꯇꯧꯔꯝꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯅꯪ ꯁꯤꯡꯉꯨ ꯃꯤ ꯑꯄꯪꯕ ꯂꯥꯂꯣꯏꯅꯕꯅꯤꯀꯣ ꯊꯥꯔꯣ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯐꯔꯦ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯅ ꯌꯨꯝꯗ ꯂꯥꯟ ꯇꯧꯔꯨꯒꯦ ꯇꯧꯔꯨꯁꯣ ꯇꯧꯕꯇꯕꯨ ꯂꯥꯟꯗꯣ ꯃꯤꯅ ꯊꯛꯇꯤ ꯉꯝꯍꯟꯒꯅꯨꯀꯣ ꯑꯩꯈꯣꯏꯅꯤꯗꯤ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕꯅꯤ ꯈꯪꯉꯨ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯊꯥꯔꯣꯒꯅ ꯆꯠꯈꯤꯕꯗꯨꯕు ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯍꯧꯋꯤ ꯍꯥꯏꯅꯩ ꯍꯨ ꯈꯔ ꯀꯞꯁꯤꯟꯗꯕ ꯌꯥꯔꯤꯕ꯭ꯔꯗꯣ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯒꯗꯕꯅꯤ ꯆꯥꯏꯕꯤ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯅꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕ ꯍꯥ ꯅꯠꯇ꯭ꯔꯅꯦ ꯊꯥꯔꯣꯁꯦ ꯃꯌꯥꯎꯗꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯃꯆꯤꯡ ꯑꯁꯤꯒ ꯁꯣꯏꯔꯔꯣꯏ ꯂꯥꯟ ꯇꯧꯕ ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯔꯥꯟꯕꯔꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯤꯔꯤꯕꯁꯦ ꯍꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯃꯃꯩꯊꯪꯗ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯥꯒꯗ꯭ꯔꯅ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯤ ꯁꯣꯝꯗꯅ ꯂꯩ ꯃꯍꯜ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯌꯥꯡꯀꯣꯛꯇ ꯆꯦꯡ ꯈꯔ ꯍꯥꯞꯇꯨꯅ ꯆꯦꯡ ꯈꯞꯂꯤ ꯃꯥꯡꯒꯣꯜꯗꯅ ꯂꯥꯡꯂꯦꯟꯅ ꯐꯅꯦꯛ ꯁꯥꯔꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯐꯅꯦꯛꯁꯦ ꯏꯅꯦ ꯇꯣꯝꯕꯤꯗ ꯄꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯤꯅꯤꯡꯗꯕꯅꯤ ꯁꯦꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯐꯅꯦꯛꯁꯤ ꯄꯤꯕꯒ ꯁꯦꯜ ꯄꯤꯕꯁꯨ ꯅꯠꯇꯕ ꯑꯃꯨꯛ ꯉꯥꯏꯅꯗꯧꯔꯤꯅꯤ ꯅꯪꯒꯤ ꯐꯅꯦꯛꯇꯨꯕꯨ ꯅꯪꯅꯦꯅ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯑꯩꯅ ꯏꯅꯦꯗ ꯐꯅꯦꯛ ꯄꯤꯕꯗꯣ ꯇꯟꯕ ꯃꯥꯅ ꯍꯥꯏꯔꯝꯂꯕꯅꯤꯅ ꯐꯅꯦꯛꯇꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯅꯦꯗꯨꯅꯒ ꯐꯦꯠ ꯐꯦꯠ ꯂꯥꯎꯕꯅꯦ ꯑꯃꯨꯛ ꯆꯪꯉꯛꯏ ꯀꯥꯏꯅꯒꯅꯦ ꯍꯥꯏꯔꯛꯇꯧꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥ ꯃꯥꯒꯤꯗꯃꯛ ꯐꯅꯦꯛꯁꯤ ꯁꯥꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯜꯗꯨꯃꯗꯤ ꯁꯠ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯧꯕ ꯍꯣꯏꯁꯤ ꯌꯥꯔꯦ ꯏꯃꯥꯅꯦ ꯅꯅꯦꯗ ꯍꯥꯏꯒꯦ ꯅꯪꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯁꯥꯕꯕꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤꯗ ꯐꯤꯗꯣ ꯑꯃꯨꯛ ꯃꯈꯥ ताना साथै ꯂꯩ ꯃꯍꯜꯁꯨ ꯆꯦꯡ ꯈꯞꯄꯤ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯅꯅꯝꯃꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯄꯅꯣꯗ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯈꯤꯕꯁꯤꯅꯀꯣ ꯀꯔꯤꯗꯕꯨ ꯍꯪꯂꯨꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯍꯦꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯗꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦꯕ ꯏꯃꯥ ꯑꯩꯗꯤ ꯏꯅꯝꯃꯁꯦ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯦ ꯑꯩꯗꯤ ꯁꯨꯛꯄꯥꯝꯗꯤ ꯄꯥꯝꯗꯦ ꯍꯩ ꯅꯅꯝꯃꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯏꯃꯥ ꯏꯅꯝꯃꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯃꯧ ꯑꯃꯅꯤꯗꯤ ꯍꯥꯏꯔꯒ ꯃꯧ ꯑꯃꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇꯦ ꯂꯨꯍꯣꯡꯕ ꯊꯥ 2 ꯐꯥꯎ ꯐꯥꯗ꯭ꯔꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯅ ꯍꯥꯜꯂꯤꯅꯦ ꯑꯩꯅꯒ ꯆꯍꯤ ꯍꯦꯟꯕ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯒꯗꯧꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯇꯣ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕꯅꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯨꯛ ꯊꯣꯡꯅꯤꯡꯗꯦꯅꯦ ꯃꯤꯅꯒ ꯊꯣꯡꯂꯒꯅ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦꯀꯣ ꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩꯋꯥꯅꯤ ꯍꯩ ꯊꯣꯡꯒꯥꯜꯗ ꯅꯅꯝꯃ ꯆꯪꯉꯛꯏ ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ ꯊꯣꯡꯒꯥꯜꯗ ꯊꯥꯔꯣ ꯁꯥꯎꯔꯞꯅ ꯆꯪꯂꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯇꯣꯛꯇꯨꯅ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯊꯥꯔꯣ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯂꯤ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝꯃꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯔꯤ ꯄꯨꯔꯤ ꯐꯥꯛꯇꯨꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯂꯦꯡꯗꯅ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯅꯝꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯔꯣꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯄꯥꯎꯀꯣꯏ ꯇꯝꯕꯤꯔꯤꯕꯁꯤꯕꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦꯅꯦ ꯃꯅꯦꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯏꯃꯥꯒꯤꯁꯦ ꯈꯪꯖꯤꯟꯅꯗ꯭ꯔꯤꯅꯦꯕ ꯍꯣ ꯏꯃꯥ
ꯏꯪꯅ ꯇꯞꯆꯕꯤ ꯏꯃꯥꯒ ꯅꯆꯥꯅꯨꯄꯤꯒꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯩ ꯑꯁꯦ ꯌꯣꯜꯂꯤꯕ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯕꯨ ꯀꯔꯤꯅꯣ ꯍꯦ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯑꯩꯕꯨ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯦ ꯂꯩꯀꯥꯏ ꯀꯣꯏꯗꯨ ꯂꯩꯊꯣꯛꯏ ꯃꯅꯦꯝ ꯃꯀꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪꯅ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯂꯩꯃꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯨ ꯄꯪꯊꯥ ꯊꯥꯖꯔꯨꯅꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯕꯅꯤ ꯃꯤꯒꯤ ꯍꯤꯒꯥꯏ ꯋꯥꯗ ꯅꯪꯅ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯏꯁ ꯏꯃꯥꯒꯤ ꯑꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯍꯦꯛꯇ ꯆꯪꯕꯩ ꯋꯥꯅꯤꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯅꯃꯥ ꯅꯆꯥꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯅꯔꯗꯅ ꯍꯦꯡꯉ ꯇꯧꯅꯨ ꯑꯉꯥꯡ ꯅꯪ ꯃꯇꯨꯡꯗ ꯇꯧꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯌꯣꯟꯕ ꯅꯠꯇꯦ ꯍꯩ ꯅꯪꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯂꯩꯃꯍꯜꯅ ꯏꯃꯧꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯏꯃꯧꯒꯤ ꯐꯠꯇꯅꯕꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯔꯅꯦ ꯍꯣ ꯈꯪꯖꯔꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯅꯦ ꯊꯃꯣꯏ ꯅꯨꯡꯗꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯆꯤꯟꯕꯥꯜ ꯊꯣꯡꯗꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯅꯃꯥ ꯅꯆꯥꯅꯤꯒꯤ ꯅꯥꯇꯥꯠ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯩ ꯋꯥꯍꯩꯗꯨ ꯍꯦꯟꯃꯜꯂꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯒꯅꯤ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯅꯦ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯅ ꯈꯟꯖꯔꯤꯕ ꯍꯣ ꯇꯧꯁꯤꯟꯅꯔꯅꯨ ꯅꯇꯥꯗꯨ ꯈꯤꯠ ꯅꯃꯥ ꯅꯆꯥꯅꯤꯅ ꯆꯞ ꯃꯥꯟꯅꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯁꯤꯃ ꯀꯥꯎꯕꯤꯅꯨ ꯑꯗꯨꯒꯅꯦ ꯊꯥꯔꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪ ꯉꯈꯥ ꯃꯥꯟꯅꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯅꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯂꯛꯇꯗꯨꯅ ꯃꯥꯁꯨ ꯍꯦꯛꯇ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯍꯣ ꯍꯥꯏꯕ ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯏꯅꯝꯃꯒꯤ ꯃꯔꯝꯗ 이놈은 또 무엇인가도 아무튼 시대다나 노이네 하이바 떠위부 떠위 하이바니 아파 미기네 아이 미와강데 사가야 먹이 먹오리니 하이는 락자가 뭐 먹이 리스 싹잡으니 하이다버니 타로 해는 좀 사오가니 안강등 마찐장 코미니 마세 마친 수가이니 시마세 랑레나 마실라도 뚱통투나 세세 수가이로네 수가이로 봐 감수감로이다보다 이나만의 하이바니 타오글로나 마들레야머니 니 아마도 힘지는 와하이바 야다비 랑레네 하이바수 강 마기 와하이시다 타로 마쿠박 아두나 마타박다 예이세리 이마이비마 얌는가 미나능리에 이마이비마 예군해 기바마 야웨 하이바 랑레나 쿠미 융발라가 이문거드부 옷루니 마네마구 나이루니 이문도 까콩사 헬루니 하이나 칼림나 꼭도 뚜나나 투가이라 파도니 레이마흐나 마사누피다 이마기 베마 낭무또 오네 레카이 와랑부 따리 ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗꯅ ꯇꯥꯗꯕ ꯃꯤꯅ ꯉꯥꯡꯕ ꯋꯥꯅ ꯇꯥꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯀꯣꯛ ꯑꯁꯦ ꯁꯥꯟꯇꯤ ꯌꯥꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯊꯥꯔꯨꯅ ꯂꯥꯎꯔꯛꯏ ꯍꯩ ꯅꯪ ꯌꯥꯝ ꯍꯧꯔꯦ ꯅꯁꯝ ꯈ꯭ꯔꯥꯎꯔꯤꯕꯗꯣ ꯐꯨꯗꯠꯀꯅꯤꯀꯣ ꯃꯗꯣ ꯌꯥꯝ ꯀꯜꯂꯕꯒꯤ ꯋꯥꯔꯣ ꯏꯅꯝꯃꯒꯤꯁꯦ ꯏꯅꯝꯃꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯅꯝꯃ ꯍꯥꯏꯕ ꯂꯩꯇꯦ ꯍꯦꯛꯇ ꯁꯥꯏꯅꯒꯗꯕꯅꯤ ꯑꯩꯗꯤ ꯊꯥꯔꯣꯅ ꯃꯅꯦꯝꯇꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯕ ꯐꯥꯎꯕ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯁꯤ ꯐꯨꯕ ꯌꯥꯗꯕ꯭ꯔꯣ ꯂꯩꯃꯍꯜꯁꯨ ꯍꯦꯛꯇ ꯈꯨꯝꯃꯤ ꯀꯔꯤꯒꯤ ꯑꯩꯅ ꯏꯆꯥ ꯐꯨꯗꯧꯔꯤꯕ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯔꯥꯟꯕ ꯀꯔꯤꯕꯨ ꯌꯥꯎꯕꯒꯦꯅꯦ ꯍꯦ ꯃꯥꯅ ꯂꯥꯜꯂꯕꯨ ꯃꯃꯥ ꯑꯩꯅ ꯋꯥꯔꯛꯀꯦꯅꯦ ꯂꯥꯟꯕ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏꯗ ꯃꯅꯝ ꯑꯩꯁꯤꯕꯨ ꯃꯧ ꯁꯨꯅꯤꯡꯗꯕꯤꯅꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯤ ꯂꯥꯡꯂꯦꯟꯅ ꯑꯩꯅ ꯍꯥꯏꯔꯤ ꯆꯨꯝꯗ꯭ꯔꯣ ꯏꯅꯝꯃ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯗꯅ सिदबु इनमसे मौ युगाइबिने हाइदना आइबु करी हाइना हाइरसिगे हाइ मौ युगाइबि असिबसि अमुकसु हाइने हाइद्रबदि अमुकसु हाइगे मौ युगाइबि थारो साउनिंगबना लोइरे ममा मसानिना अमत ओइखिबदुदा महक पांगल पुथोकपा ngamde mathamoida khudum singduna khangniba namana jana khoyani aina kaidoroki yengoba yengwai asi airamduna yamna sauna mahak imungde sangkhirami Laimalga Langlenga yingnadru lehawi Langlena hai Karigi mana nganglaga aina tumina dum leirugani aishu phana khangduna tumina dum lakpani hausikti ai ngamdri adubu ibema manama bagi maphamda nangna ngangli wa ngangado lani laliko ima lansana asu wakal ta da mau inama phangle haiduna aina kaya da harauzaki inama wahan bayate haiduna thabakpumba aina loina tawdu lakibani mabu Makut tahap tu pizza kibani. Madu kimahiro. Mana tahu riba siapa? Ima pabung bu mana usite. Makata bangang mandong na mana matampum na magdakali. Ima ina man asum tahu raga. Ekoy na tumini yung sum lera drop. Mabu wakal tara kini kana. Ima ngai riba ni na. Yung get siyang yung buri biya babu. Ima na ima way ba pablo bani.
Ima ai thazatre mani imung asibu khabe khara saduna otru leire phare makha tarado tapna wakhal tajarak sani na thaudo tawjaruro langlen sauningba mihul pumba phathaduna phi sabam aduda phamthari leimalsu sen khaplibadu loisinabu honai tharo magi phamungda phamduna haisai is hausiki satradudi karino ibai pema hekta songsi leite mama masani sanglaga aibu phattabi arani tahan khangniba toina thadi ngamhaloi aibu mawyu gai bi gai asumne imung asi sau launa numit kharani masu leiri tharo na haisai yungi thabaksu matang tani tobi ga tabanati makhoi na ise apangbi wakhal yaungdabi matu sonbi du piu na khalama hujik yenghan ge tharo khana no haibse khagan tamani langlena mapaldagi kaurei ho inama kaino khudeng asida asom phanek se tindro namsilaga thamibasibo sumana thamba kana na hongnage amta lawtho tharo maning adomna phat onthok he kaino makutu tinduna sidai si kaino sumai thamba kana na hongnabage kok ama palibudo kari kana na bano tharo masu iruzaba loiraga iruzaba da tumba phanektu sudoktuna phangdokpa kauramlaba oiri mana landaba saduna ho isana khangjai aine isana loina khangjai ai isana dum surga phangdok sagani nangonda ahya pabu sabiro haide is asumba saniba inamana iruba loikibadubu kayam kuikrabage phaneksina khudengsina dum tindrun thamba babu radinya sukli wa thokani ning namana sa sina aigoni yeksinbase onthok yam siyengsiliko hoi bima nakhoi mataw asidi mi amata khangba lakpa ngamoi kari thoi haiduna tawsi saino khangdene ho aina haise inamagi mataw adunani hauji siyengune irubadi phana koire loikiba atubu hauji pabu inamadi chakhumda sanglam khiroine I aidi kari tawgi sakhum changdoiba changoi inamase mawoma natro mawoma oirabadi kari tawgane mado inamabu nasana khangjadro hausipu amuk khudubina thilaga takna khidraba henga nangne nang aigonda khatnaba yam hawdori nangne tumi leijoko maduna phaboini ho inamada khatnaba yam hawbagi wa nasadiye inamagi mongdo aduna haibani karamandu pidoni nangbo chaliba sajalizan adudabu kamaina yum amagi maw oruni do haidun laklibano ibu ikaidene henga nang aigonda taseng hawre ha taseng hawre ba hawbagi wa nateba puksil khoijel tinana laiminaba tamsi migi mamangdane asumna wa lawnabase ai taseni ikai basa pamsu pamde masigi ningose utok pharoi dorida henga nangne nang swai da koina leirano nayim tok pan thokro nayim do nang yam dunu pan try sini wata asida mamit ani du lauthok tuna kari ai bu yum pan try ba pan khro yingning de nasak tu yingning de ba swai da koina leirano inama mawmoi bagi wangang sangangang ko masana manaba phui de ba leitabani is adudi nangse ai mu phuge siro ha asina tro lambo helabadi ina mahai ba leite ama hai ba leite hekta phuga dabani ai di yade ba o nang de isi am phuning dro lerabni boy madudi nang ne sana khangjau henga nang ne nang ai de sarok ko dumit amada ne na sabdo phoi tak pasoi roi ko I ai gi sabsin nang na phoi dei ba saro o yam saugan bini ko inamadi leimal saglai masanu pi di yengduna hai kari no torido are bana matam manghanganu sai sing thongkrabra hangu kaino namong nu pi sida mamong nu pi di yengduna hangi hai sak thongkrabra kadai dagi sak no ai khangde di kaino haujik nu mi se kadai yaukre nang khangdra ho yongning ba yongsano ai khangde kanagi sak no ai di thongoi ba asum na hiram laga imung da phat changki leimalna hai nang lam yam henjanu ko nang war pangaba mi lei haibase nang khangu ai sini langlena makhol du tap thaduna ima akhoi na magi mongse simdok da wa dawri da khongol khajik tang oiram su tarabade haina khanmani ta dine simdok da lu dawri da lekai ki phataba mi wangang mi sika pun leirabani na haujikti wangang sangang kaisa kaidabai tawri bema mana pangen henjin ba yaba nate adui saruknya nang noini sakto thongdok luro nana ma se thongbadi ngasigi oiraroi masigi nupi se mabuk phattabagi mathakta marin tan mapsu yauri hoini yari nganglan sakhum na satchang ngihak leirabadi ne napabung saksage hairani hoima nomagi numit amani
ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯁꯤ ꯑꯗꯨꯗ ꯊꯥꯔꯣꯒ ꯏꯕꯦ ꯍꯥꯏꯕꯤꯒ ꯃꯈꯣꯜ ꯈꯔ ꯋꯥꯡꯈꯠꯅ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤꯅꯤ ꯑꯁꯨꯝꯅ ꯈꯠꯅꯔꯤꯕꯁꯤ꯫ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯥꯏ, ꯍꯩꯃꯧ ꯌꯨꯝꯒꯥꯏꯕꯤ, ꯑꯩꯗꯤ ꯅꯪꯗꯧꯅ ꯇꯧꯗꯦ꯫ ꯅꯅꯦꯝ ꯅꯀꯨꯕꯨ ꯑꯣꯠꯄꯤ ꯅꯪꯒꯣꯟ ꯁꯤꯟꯅꯗꯨꯅꯅꯦ ꯋꯥ ꯉꯥꯡꯅꯕ ꯑꯁꯤꯅꯤ ꯏꯀꯥꯏꯖꯩꯌꯦ ꯂꯦꯞꯇꯦ ꯈꯪꯂꯕ꯭ꯔꯣ? ꯊꯥꯔꯣ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯔꯦ ꯐꯔꯦ꯫ ꯁꯣꯝ ꯅꯠꯇ꯭ꯔꯣ ꯀꯩꯊꯦꯜꯗ ꯄꯣꯠꯂꯛꯇꯒꯤ ꯄꯣꯠ ꯌꯦꯞꯂꯝꯃꯦꯅ ꯇꯧꯅꯈꯤꯕꯗꯣ ꯅꯃꯥꯏꯕ ꯄꯥꯜꯂꯤꯕꯗꯨꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ꯫ ꯍꯣ ꯑꯩꯅ ꯄꯣꯠ ꯌꯦꯞꯅꯤꯡꯂꯒ ꯌꯦꯞꯅꯤ ꯌꯦꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯊꯧꯔꯣ? ꯀꯥꯟꯅꯗꯦ ꯅꯪꯒꯣꯟ ꯁꯤꯟꯅꯔꯒꯅꯦ ꯂꯥꯎꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯏꯕꯦꯝꯃ꯫ ꯍꯥꯏꯕꯤꯒꯦ ꯃꯇꯨꯡꯗꯅꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ꯫ ꯅꯁꯝ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯁꯤꯡꯅꯅ ꯐꯣꯏꯗꯠꯀꯅꯤ꯫ ꯑꯩꯁꯦ ꯊꯥꯔꯣꯅꯤ ꯊꯥꯔꯣ ꯅꯪ ꯑꯁꯤꯃꯈꯛ꯫ ꯅꯪ ꯊꯥꯔꯣ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅꯤꯅꯦꯁꯦ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯆꯕꯦꯠ ꯅꯦꯠꯈꯥꯏꯒꯦ꯫ ꯍꯣ ꯑꯗꯨꯕꯨꯗꯤ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯅ ꯑꯗꯨꯝ ꯇꯧꯅꯤꯌꯦ꯫ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯍꯩꯃꯧ ꯌꯨꯝꯒꯥꯏꯕꯤ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅꯗꯤ ꯆꯟꯅꯔꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯦ ꯁꯤꯖꯈ꯭ꯔꯣ꯫ ꯂꯩꯀꯥꯏꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯐꯖꯅ ꯍꯥꯏꯅꯔꯤꯒꯦ? ꯅꯃꯥꯏ ꯀꯥꯏꯕ ꯈꯪꯂꯤꯁꯦ ꯅꯪꯅꯤꯅꯦ ꯅꯪ꯫ ꯑꯩꯁꯤ ꯌꯥꯝꯅ ꯐꯕꯁꯤꯗ ꯀꯂꯛꯇꯨꯅꯅꯦ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ꯫ ꯏꯕꯦ ꯍꯥꯏꯕꯤꯅ ꯅꯣꯛꯇꯨꯅ, ꯀꯔꯤ ꯅꯪꯕꯨ ꯐꯩ ꯍꯥꯏꯕ? ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯇꯥꯡꯕꯅꯤꯅ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯅꯪꯅꯁꯨ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯕ ꯑꯩ ꯂꯦꯞꯖꯗꯦ꯫ ꯆꯪꯉꯦꯍꯦ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯆꯪꯉꯦ꯫ ꯂꯦꯞꯖꯔꯦꯍꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯍꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯆꯥꯎꯔꯦꯟ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤ ꯈꯠꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏ꯫ ꯑꯁ ꯀꯔꯝ ꯇꯧꯅꯤ? ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯎꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯁꯠꯄꯕꯨ ꯂꯩꯈꯥ ꯇꯥꯔꯦ꯫ ꯇꯥꯕ ꯍꯩꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯪꯉꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯂꯩꯃꯍꯜ ꯂꯝꯄꯥꯛ ꯃꯌꯥꯗ ꯅꯃꯧ ꯅꯨꯄꯤꯅ ꯃꯤ ꯈꯠꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯣ꯫ ꯅꯃꯧ ꯅꯨꯄꯤꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯨ꯫ ꯂꯩꯃꯍꯜꯅ, ꯑꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯏꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯣ ꯃꯥꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯅ ꯈꯜꯂꯦꯕ ꯈꯣꯟꯖꯦꯜꯁꯦ ꯌꯥꯛꯏ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯥꯜꯂꯤꯗꯅ꯫ ꯃꯈꯥ ꯇꯥꯗꯨ ꯂꯩꯔꯗꯨꯅꯤ ꯅꯪꯕꯣ꯫ ꯁꯠ ꯑꯝꯇ ꯀꯧꯁꯤꯜꯂꯨꯁꯣ ꯁꯠ꯫ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯩ ꯃꯄꯥꯜꯒ ꯑꯝꯇ ꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯍꯣ ꯑꯩꯁꯨ ꯊꯣꯛꯄ ꯉꯝꯂꯔꯣꯏꯌꯦ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯉꯝꯂꯔꯣꯏ꯫ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕу ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯣꯜꯂꯦꯗꯅ꯫ ꯃꯁꯤ ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯏꯃꯧ ꯀꯔꯤꯗꯨꯒꯤ ꯑꯩ ꯏꯃꯧ ꯄꯥꯝꯂꯨꯕꯅꯣ? ꯑꯩ ꯄꯦꯜꯂꯤ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯈꯖꯤꯛ ꯉꯥꯡꯂꯨꯕꯗꯅꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯈꯨꯝꯗꯧꯔꯤꯕ꯫ ꯃꯥꯒ ꯉꯥꯡꯅꯕ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦꯗꯅ ꯈꯨꯄꯥꯛ ꯈꯨꯗꯨꯅ ꯃꯤꯅ ꯌꯦꯡꯅꯔꯦꯕ꯫ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯪꯕꯨ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯨꯁꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯀꯧꯔꯨꯅꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯠꯅꯁꯅꯤ꯫ ꯃꯤꯅ ꯑꯃꯨꯛꯇꯪ ꯊꯤꯅ ꯐꯨꯔꯛꯂꯕꯗꯤ ꯐꯒꯗꯧꯅꯤ꯫ ꯑꯩꯈꯣꯏꯗꯗꯤ ꯃꯥ ꯌꯥꯝ ꯀꯜꯂꯤ꯫ ꯃꯥꯒꯤ ꯃꯃꯨꯁꯦ ꯊꯨꯗꯦꯛꯂꯒ ꯐꯗꯧꯅꯤ꯫ ꯂꯩꯃꯍꯜꯅ, ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯈꯥꯝꯕ ꯊꯣꯛꯀꯅꯤ? ꯃꯤꯅ ꯐꯨꯔꯛꯂꯒꯗ ꯈꯪꯒꯗꯕꯅꯤ꯫ ꯑꯁꯨꯛ ꯂꯝꯍꯦꯟꯕꯤ ꯃꯧ ꯀꯤꯕꯨ ꯀꯤꯖꯩꯅꯦ꯫ ꯄꯣꯛꯄꯗꯒꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯩꯗꯤ꯫ ꯏꯃꯥ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯆꯨꯝꯂꯔꯣꯏꯀꯣ꯫ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇꯪ ꯋꯥꯔꯛꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯊꯥꯔꯣ ꯊꯣꯡꯒꯥꯜꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯍꯥꯛꯀꯨꯝꯕꯤꯕꯅ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯅꯦ ꯃꯥ ꯑꯩꯅ ꯈꯨꯠ ꯌꯥꯎꯕꯤꯗ꯭ꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯃꯥ ꯃꯊꯪ ꯑꯩꯉꯣꯟꯗ ꯍꯧ ꯇꯧꯔꯛꯑꯣ꯫ ꯊꯥꯔꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯃꯥꯏꯀꯩꯁꯨ ꯌꯦꯡꯗ꯭ꯔꯤꯕ? ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯗꯨꯝꯅ ꯀꯅꯥꯅ ꯃꯤ ꯈꯠꯅꯧ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯦ? ꯍꯩ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ꯫ ꯅꯍꯥꯛꯇꯛ ꯑꯩꯈꯣꯏ ꯃꯥꯏꯁꯤ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯀꯩꯅꯣ ꯏꯃꯥ ꯄꯉꯥꯡꯗꯕꯨ ꯉꯥꯡꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤ ꯈꯠꯅꯧ ꯍꯥꯏꯕꯒꯦ? ꯍꯧꯖꯤꯛꯇꯤ ꯏꯖꯠ ꯄꯨꯝꯕ ꯂꯣꯏꯔꯦꯗꯅ꯫ ꯏꯃꯥ ꯃꯤꯅꯤ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯑꯩ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯦꯛꯇ ꯂꯥꯎꯊꯠꯅꯔꯤꯁꯦ꯫ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯥꯏ, ꯅꯪꯗꯒꯤ ꯈꯜꯂꯒ ꯍꯤꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯅꯄꯥꯝꯗ ꯆꯠꯇꯨꯅꯅꯦ ꯂꯩꯕꯤꯈ꯭ꯔꯣ꯫ ꯌꯨꯝꯁꯤ ꯂꯩꯕꯤꯔꯅꯨ꯫ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥꯅꯤꯁꯦ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯦꯡꯉ ꯅꯪ ꯀꯔꯤ ꯈꯪꯉꯦ? ꯌꯥꯎꯗꯦ ꯌꯥꯎꯔꯗꯅ꯫ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ? ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯣ? ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯅꯪꯉꯣꯟ ꯂꯣꯏ ꯊꯩꯗꯔꯛꯀꯅꯤꯀꯣ꯫ ꯂꯩꯃꯍꯜꯅ, ꯏꯁ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯜꯂꯤꯁꯦ꯫ ꯍꯩ ꯐꯖꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯗꯣ ꯅꯁꯥꯅ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏ ꯏꯃꯥ ꯍꯣꯏꯗꯨꯝꯅꯦ ꯐꯠꯇ꯭ꯔꯤꯕ ꯅꯕꯨꯛꯇꯣ ꯍꯥꯟꯅ ꯐꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯂꯩꯃꯍꯜꯅ꯫ ꯍꯩ ꯑꯉꯥꯡꯅꯅꯦ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯂꯝ ꯍꯦꯟꯅꯨ꯫ ꯆꯥꯎꯔꯦꯜꯅ ꯋꯥꯈꯜ ꯋꯥꯅ, ꯑꯣꯏꯔꯔꯣꯏ ꯉꯥꯡꯅꯕ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯃꯁꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ
ꯑꯩꯗꯤ ꯈꯣꯏꯗꯧ ꯁꯤꯛꯇꯧꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯁꯨꯛ ꯃꯆꯜ ꯀꯟꯕ ꯃꯧ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯃꯍꯥꯛ ꯁꯥꯒꯩꯁꯤꯒꯤ ꯏꯖꯠꯄꯨ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯋꯥꯈꯜ ꯋꯥꯏ ꯂꯥꯡꯂꯦꯟꯅ ꯍꯩꯖꯩ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯍꯟꯕ ꯈꯪꯅꯤꯕ ꯉꯁꯤꯗꯒꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯒꯦꯕ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯒꯦꯕ ꯀꯔꯤꯒꯤ ꯃꯔꯤꯜ ꯌꯥꯝ ꯇꯟꯕ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯇꯜꯂꯤ ꯃꯔꯤꯜ ꯑꯁꯦ ꯑꯩꯅ ꯁꯨꯛꯊꯨ ꯊꯨꯗꯦꯛꯀꯅꯤꯕ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ ꯂꯥꯏꯗꯨꯛ ꯑꯗꯨꯃꯗꯤ ꯂꯥꯡꯂꯦꯟꯅ ꯊꯥꯔꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯕ ꯌꯥꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕ ꯌꯥꯗꯦ ꯏꯅꯝꯃꯕꯨ ꯑꯣꯏꯅ ꯊꯣꯡꯍꯟꯒꯗꯕꯅꯤ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯝꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃ ꯏꯅꯝꯃꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯔꯣꯅ ꯍꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕꯩꯗꯤ ꯀꯩꯅꯣ ꯑꯩ ꯍꯤꯞꯄꯤ ꯑꯉꯥꯡ ꯅꯪ ꯊꯣꯡ 이남아, 아이도 파네 크라사게 하이나 떠보니 나시디 이남아나 크라 통비로 아이 통망가 뭐 낭은 통보 달라가나 이마도 아이나 하이 까리기 마나 하이디노 이남아마 숙성 라이브시디 헤이 아이 싹 통망감로 하이나 하이시야 넌건다리네 까리 강는 뭐시보 까리기노 이남아나 싹 통망감로 하이시보 아이 히삐 짤로 너희 통보 통순 짤로 바다 아이건다네 까입 다이르건 이남아 낭따시는 싹 통망감레로이 ngamlaroy ngamlaroy kaino wa makasi akdarisibo o pare doide pare haramduna mahak jakhumni sangi haizai narintanduna yam hiptra laininglabnina khangniba isimpuna sina hekta saithagi tangdang hiptra leiba ngamri yengeba asumna khalladun langlen isimpuna duma makhuta paiduna panamagi katamna sangi makhongnu thangduna tapna sangsili tharudi karimta khangda mamai uthokduna hiptun leiri langlena khali asimasi isingsi taisilagida bundu khara wangna thangatuna manamagi makok mapaduda isingdu zuroi hekta heitai hiplamba tharo adumna ising heitharakpaduda mahak khakpre khangi mahak phanchong khali hei kaino nang tori si kaino ising asini ekhaisile kaino haibadi pumchok cholidina se manamagi matawdu ubada langlendi noktuna yengi aduga khumi inama nungaidro aina inama bu iruza thokpibanida hei nangi se musi chira asumna tawbu kana naunabage sibu kaidawi haibagini inamana yamni hipningmaduda karage hena nungainaba haidana aina ising khraijinbanida inama phamungsida adum hippudana mupa kaise isine pumchok chole haibanida haidi pum mangi tawrise nangi se thawaina tawgemna tawbaneba aina isu jum haiga leida ai angang nang siyong sitraga karigi aina tumi leiba nangna phuraga loi asi haiduna langlen tamna phatchang silai langlen makuta pare mapun adu makhala sathami tharona angang nanga ai usitaba yabra asi haiduna makutu hekta lami langlen su manamana ngamanba yade haibagi mata gumna hekta lami makoi ani ka duda hekta phuna bahawi mapaldani saurel na magi nupi da hai leimahal nasa nupi ga namong nupi ga khatnaba mali khatnani khatnasano aina ngamgadaba nati hei kham lu su haibani namong nupi se hingsa bidong na tawi nasa nupi se araiba nasa natiye nahadagi launa khongnari se nasidi kanano mananya ngamthoknara sani angam ma yaujabadi makha tana dom law khong leirani ba ai ko ngaur tawi se ai khangtri hotumina leiraganya kumai yeng kari kumai tawgadabano haibado nasa nupi naingonda hana loi hairamlabani adunani aina sida phamlisi nasa nupi na kari hairamliba ho yengdi yengbiyo yenglaga khang imungna khatnaba launabagi khonjel du asumasum kansilai langlena manamagi makhut yet adu hekta leithek tungda phadun thammi tharo makhut yet adu adumna leithek tuna phadun thamkibaduda anaba phawraduna hey thadone ai khusi tekpadani hey jabi ai khusi thado kai gi thadok haukodana engonda haujikti kari sai nabra ha kamdawe ayo khusi tekpadani hai wade aduni khangaba tharona makhol thokna lawi ima ho ima nasa pina iha tawre ai mumda kan miyo ai si dawre koi raw hek lawi saurena nang mumda sangune amda khamso makhol si kainum tawi wani laimal sanglo ye khamlo ye kana tawbani adubu jangba tai hoi khamjauragi imungda sangi tharona manem ubada ima nasa nupi singta singto ai khutek puta laimalna langlen thado yari nanamase nabana loiramlani langlena aduni matungda aingon kakaugon kasigni thadok pirabani makhut atu thadok pire laimahalna pamong nupi da hai ima oi bema nangbu wakhal tawne ima nasa nupi warogano masa nupi da yengduna bema nangna nanamanda tawribase
ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤꯀꯣ ꯏꯃꯥ ꯅꯆꯥ ꯈꯪꯖꯩ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯊꯥꯔꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯏꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯃꯥꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯛꯂꯦ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ ꯏꯃꯥ ꯅꯃꯧꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯦꯜꯂꯨꯔꯤ ꯅꯃꯧ ꯌꯥꯝ ꯂꯥꯟꯖꯈ꯭ꯔꯦ ꯏꯃꯥ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯏꯃꯧ ꯂꯥꯟꯗꯦ ꯉꯁꯤꯗꯒꯤꯅꯦ ꯋꯥꯈꯜ ꯇꯥꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯀꯣ ꯏꯃꯥ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯁꯨꯝꯇ ꯉꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯌꯥꯍꯧ ꯉꯟꯅ ꯍꯧꯏ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯊꯣꯛꯂꯤ ꯋꯥꯏꯔꯝꯁꯨ ꯐꯖꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯩꯊꯣꯛꯂꯤ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯍꯥꯏꯕ ꯏꯟꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯍꯥꯛꯄꯨ ꯃꯊꯃꯣꯏ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯁꯤꯗ ꯅꯆꯥ ꯅꯅꯥꯏ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯈꯤꯕ ꯄꯥꯎꯒꯤ ꯃꯁꯛ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯏꯁꯣꯔ ꯅꯪꯅ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯀꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯖꯔꯒꯦ ꯑꯩ ꯂꯩꯃꯍꯜꯅ ꯉꯁꯤꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯩ ꯑꯩꯒꯤ ꯏꯃꯧꯅ ꯑꯁꯨꯝꯅꯒ ꯃꯄꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯕꯁꯤꯗꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯑꯁꯨꯛ ꯐꯖꯕ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯃꯧꯕꯨ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯍꯟꯕꯤꯌꯨꯀꯣ ꯊꯥꯔꯣ ꯍꯧꯒꯠꯂꯛꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯅꯦꯝ ꯂꯩꯔꯝꯃꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯕꯝ ꯐꯥꯎꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯏꯃꯧꯗꯤ ꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯊꯥꯔꯣꯅ ꯀꯩꯊꯦꯜꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯍꯥꯛ ꯆꯠꯂꯤ ꯃꯇꯣꯝꯇ ꯑꯔꯨꯕꯤꯒ ꯆꯥꯏꯕꯤꯒꯅ ꯊꯥꯔꯣꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯆꯥꯏꯕꯤ ꯑꯁꯤꯗ ꯆꯠꯂꯤꯁꯦ ꯊꯥꯔꯣꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯊꯥꯔꯣꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯁꯨ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯦꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯂꯝꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅꯤꯅ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯀꯥꯏꯅꯕ ꯍꯨ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯕꯗꯨꯕꯨ ꯃꯥꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯗꯨꯕꯨ ꯈꯪꯕ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯥꯖꯗꯦ ꯍꯥꯏꯗꯤꯅꯦ ꯊꯥꯔꯣꯁꯦ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯤꯅꯤ ꯃꯥ ꯄꯪꯉꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤꯅ ꯏꯁꯤꯡ ꯑꯋꯥ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯣꯏꯅ ꯑꯗꯨꯝ ꯂꯧꯕꯗꯣ ꯍꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯣꯏꯅ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯗ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯀꯔꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯁꯨ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯀꯥꯟꯅꯗꯦꯁꯦ ꯃꯥ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯁꯤ ꯍꯨ ꯀꯥꯞꯁꯤꯜꯂꯒꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯊꯨꯒꯥꯏꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯁꯤ ꯂꯩꯔꯤꯕ ꯂꯩꯃꯍꯜ ꯂꯥꯡꯂꯦꯟꯗꯣ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯣꯕꯨ ꯀꯧꯏ ꯊꯥꯔꯣ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯊꯥꯔꯣ ꯃꯇꯨꯡꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤ ꯃꯤꯁꯛ ꯑꯗꯨ ꯈꯪꯂꯤ ꯍꯥꯏꯖꯩ ꯑꯁ ꯀꯗꯣꯝꯗꯒꯤꯅꯣ ꯑꯁꯤꯒꯤ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯗ ꯑꯩꯗꯤ ꯀꯗꯣꯝꯗꯒꯤꯕꯨ ꯎꯈ꯭ꯔꯤꯅꯣ ꯈꯪꯗꯦꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯕ ꯅꯠꯇꯦ ꯆꯥꯏꯕꯤꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯅ ꯀꯧꯕꯒ ꯇꯥꯗꯕꯈꯩ ꯆꯠꯂꯤꯕꯗꯨꯕꯨ ꯀꯧꯔꯤ ꯀꯥꯏꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯇꯧꯅꯤ ꯅꯪꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯩꯊꯦꯜꯗꯒꯤ ꯀꯩꯅꯣꯝꯇ ꯂꯩꯒꯦꯅ ꯆꯠꯄ ꯑꯩꯈꯣꯏꯁꯨ ꯀꯩꯊꯦꯜ ꯆꯠꯄꯅꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯊꯥꯔꯣ ꯃꯁꯥꯗ ꯑꯇꯟꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯩ ꯑꯔꯨꯕꯤꯅ ꯍꯥꯏ ꯊꯥꯔꯣ ꯅꯪ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯁꯦ ꯏꯄꯨꯟ ꯄꯨꯅꯤꯡꯗ꯭ꯔꯕ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯅꯪ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯏꯆꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯟꯗꯛꯁꯦ ꯑꯩ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯤ ꯃꯄꯥꯜ ꯂꯤꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕꯅꯤ ꯅꯁꯥ ꯉꯝꯂꯨꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯊꯥꯔꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅꯪꯅ ꯅꯥꯔꯤꯗꯣ ꯌꯥꯝꯅ ꯆꯤꯡꯅꯩ ꯂꯥꯏꯔ ꯀꯔꯤꯅꯣꯃ ꯈꯨꯔꯨꯝꯊꯣꯛ ꯑꯗꯨꯒꯤ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯅꯤ ꯅꯣꯏ ꯅꯅꯦꯝꯗꯨꯅꯔ ꯅꯆꯟꯅꯨꯄꯤꯗꯨꯅꯔ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤ ꯃꯥꯟꯅꯔꯒꯔ ꯀꯩꯅꯣ ꯁꯣꯏꯗꯅꯅꯦ ꯁꯦꯝꯖꯤꯜꯂꯝꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯏꯆꯦ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ ꯅꯪꯕꯨ ꯄꯪꯅꯨꯅꯦ ꯈꯖꯤꯛꯇꯒꯤ ꯇꯞꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯂꯩꯔꯤꯕ ꯅꯅꯦꯝꯗꯨꯒ
ꯅꯆꯟꯅꯨꯄꯤꯒꯗꯣ ꯀꯌꯥ ꯐꯝꯃꯤ ꯅꯠꯇꯦꯅꯦ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯪ ꯂꯧꯀꯣ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯐꯅꯕꯅꯅꯦ ꯍꯥꯏꯗꯣꯏꯁꯦ ꯊꯥꯔꯣ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯨꯛꯆꯦꯜꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯤꯖꯕ ꯐꯥꯎꯔꯦ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤ ꯑꯅꯤꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯁꯤꯟꯗꯨꯅ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕꯩ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅꯤꯒꯤ ꯂꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯝꯗ ꯑꯩ ꯇꯥꯈ꯭ꯔꯔꯣꯏ ꯅꯈꯣꯏꯅꯤꯒ ꯆꯠꯃꯤꯟꯅꯕ ꯐꯥꯎꯕ ꯑꯩ ꯇꯠꯂꯦ ꯑꯩ ꯀꯩꯊꯦꯜ ꯈꯣꯡꯅ ꯆꯠꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ ꯏꯆꯦ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯌꯨꯝ ꯐꯥꯎꯅ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯆꯦꯅꯤ ꯆꯠꯄꯤꯔꯝꯃꯣ ꯊꯥꯔꯣ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯏꯆꯦ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯇꯥꯕ ꯄꯥꯎꯅꯤ ꯅꯣꯏꯒꯤ ꯅꯃꯥꯒ ꯂꯪꯂꯦꯟꯒꯅ ꯅꯪꯁꯦ ꯅꯪ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯀꯅꯤ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯄꯣꯠꯅꯤꯅꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯈꯥ ꯑꯃ ꯍꯥꯏꯖꯤꯟꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯛꯆꯦꯜ ꯑꯣꯟꯒꯗꯕꯤ ꯊꯥꯔꯣ ꯅꯠꯇ꯭ꯔꯤ ꯊꯥꯔꯣꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯅꯤꯁꯨ ꯅꯨꯄꯤꯅꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤꯀꯣ ꯑꯗꯨꯛ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯃꯧ ꯑꯣꯏꯔꯒ ꯑꯐꯕ ꯌꯨꯝ ꯑꯃ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯅꯤ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯃꯤꯠꯇꯣ ꯈꯪꯉꯤꯗꯅ ꯃꯥꯒꯨꯝꯕꯒꯤ ꯄꯨꯛꯆꯦꯜꯗꯤ ꯈꯛ ꯑꯣꯏꯕꯤꯒꯅꯨ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯒ ꯏꯆꯦ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯀꯔꯤꯅꯣ ꯄꯨꯟꯁꯤꯁꯦ ꯂꯦꯝꯅ ꯐꯖ ꯂꯩꯔꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯤꯡꯕꯁꯨ ꯇꯝꯕꯤꯌꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯒꯗꯕ ꯊꯥꯔꯣ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯊꯥꯔꯣꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯏꯪꯉꯪꯉꯛꯏ ꯊꯥꯔꯣꯗꯤ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ